Kuki militantsingna Nagagi isingi pipeline thadalaba matung ising fanghandraba matungda Nagasingna ising fangdre haiduna pipeline adubu semba lakpada ambush tawduna Naga misam ama sokibagi thawdo adugi akopa pau pijare madude thawdo adu thokadaba nongma watlingagi ahing aduda Kuki militantsingna water source aduda poison thadaragi haide Konsakhul village ki source ki matungina nongmaijing numita villager singna esingda masu hongakwa thengna ke isingi masu hongakwa thengna badagi panthaba tawdana miyamda ising adu thaktanaba pawpi ke matung tarakpada nongalakpada isingi water source adu block tawkhe haide madudagi nahasingna yengsinba satpada ambush adu tawrakhibani haide Ngarang ahing Assam Rifles na ideg Naga Village ta sangge tawbada Naga mera paibi imai ben singla thingkhre haide nakalamromdana AR singda ideg Naga ki ima singna nakhoi leiraga kaisu kanade chatlo yadrabadi namai aduda maibul sina surakani haina mera paibi amana sauna haikibagi video social media singda thaganarakre mai na pui rama rama dong se ki mai pui rama please mai pui rama dito rama rama please Nongmei kap tuna tanarakpa naha ani accident da sokpadagi laikana khre haide Ngarang numidang waram pung taruk taramdai da Thawal PS na konba Asian Highway 1 paringi khangabok lamkhai mapagi mafam amada matungda gari asoba 4-wheeler amada tongba miyoi singna nongmei na kap tuna tanarakhibani haiba naha anina tonglakpa motorcycle ama mafam asda car swift amada thomjinduna accident thokpadagi soktuna laikana khre soklaba naha ani du kaksingdagi Nauren Basantu Kumar sahi kunga taruk amasung Thawal district ki sapa mamang lakaidagi Jingkham Premchand sahi Punithoi kawi haide thawdo asida gari masada tuminarakhiba makhoi ani sokpadagi khangabokta leiba Thawal district hospital da pukhatuna laikana ke makhoi ani gi phibam lubadagi rims ta refer tawkhre haide soklaba naha ani sibu nongmena kap tuna tanarakhiba mioi singadu kanano haiba official oina khangbagam khidrabasu makhoi ani wangjinglomdagi Thawalomda gari masa asida punna tonglaga lakhibane makhoi bu khangaboki mafam amada security personnel sing oigani thajaba singna check tawnabagi damak gari khamna ba hairubada khamamdana kanna thawkhibadagi security personnel sing aduna nongthakta nongmai kap tuna tanarakhiba oigani thajanare adubu thawdo asigi matangda official report phangba ngamkhide haire Imphal Ukhru lambi semjinkhre Ukhru district ki Sangkai khulda Kuki singna excavator sizinaduna tawkhai khiba Imphal Ukhru lambi NH202 ngarang mafam adu deploy tawduna leiriba Central Security Force singna phunjinkhre haide lambi phunjinbagi thaba se ngarang numidang pung 9 rom taba dwai da loisinki haina press na phangba pawda haide Naga taruk thiba khangdana leiriba sida akanami yengsangbi naba Nagaland CM na Amit Shah da taksan khre haide Pastor ani yauna Naga taruk thasigi tarahumdoi da phakibadagi mafam khangdana leiriba sigi matangda akanami yengsangbi duna thabak lokhatpi naba Nagaland Vice Minister Dr. Nepirio na Union Home Minister Amit Shah da taksin khre wafam asigi matangda Nagaland Chief Minister Dr. Nepirio na United Naga Council UNC gi President da ngarang May kuntra da serol ama tharaktuna khanghalakre Chief Minister na tharakpa serol aduda thasigi kungama panda mahak masana telephone da Union Home Minister Amit Shah ga wadi sanaduna Manipur da Naga taruk phajin khibadagi ngasi phawba hingba changba mafam khangdana leiriba sida haktheng nana miyeng changbiduna thabak lokhatpina ba taksan khe haide Nepirio na Amit Shah ga wadi sanabadu da Naga community gi miyoi taruk phajin khibadagi mafam khangdana leiriba du athu matam da thibiduna amadi makhoi bu kanana phabano haiba khangdoktuna justice phanghanbina basu taksin khe ma ke wafam adu lumna lobibaga loinana Union Home Minister Amit Shah na ma khiba miyoi taruk phangna ba thiba akan bathabak sathanaba mari lenaba agency da khanghanduna lokhotpe aba thabak lokhatuna makhoibu phangnaba thigani amadi makhoibu kanana phabano habdu thidokani habagi thajaba pirakhe haire mahana Union Home Secretary amadi Director Intelligence Bureau gasu wari sanaduna wafam asigi matangda marik sumna khanghanbaga loinana phajin khiba miyoi taruk thibagi akan bathabak agency gi marakta khusamnaduna thabak lokhanaba sukhangan khe makhoigi maikaidagi su athuma tamda lokhotpe aba thabak lokhotkani habagi thajaba pirakle haina su Nepirio na UNC gi President khanghalake Hauzik Oriba Pibamasta UNC na Lauriba Todangbu Nagaland gi Chief Minister na Thagapa Phongdorokpaga loinana Naga community singna su phajin kheba miyoi taruk tek takaidana phangnaba thibagi thabak lokhatpada mateng pibinaba amade ingtappa phibam amada laknaba honabinaba su apil torokle loinana Naga volunteer singna phajinduna thamliba Kuki miyoi singsu
ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯥꯗꯣꯛꯄꯤꯅꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯤꯐ꯭ꯌꯨꯂꯤꯌꯣꯅ ꯐꯣꯡꯗꯣꯔꯛꯄꯒ ꯂꯣꯏꯅꯅ ꯅꯥꯒꯥꯁꯤꯡꯒꯤ ꯏꯄꯥ-ꯏꯄꯨꯒꯤ ꯉꯥꯛꯄꯤ ꯍꯩꯕ ꯑꯃꯗꯤ ꯃꯤꯆꯝ ꯃꯤꯌꯥꯝꯕꯨ ꯉꯥꯛ ꯁꯦꯟꯕ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯑꯩꯈꯣꯏꯅ ꯇꯨꯡ ꯏꯟꯗꯨꯅ ꯆꯠꯁꯤ ꯍꯥꯏꯅꯁꯨ ꯑꯥꯄꯤꯜ ꯇꯧꯔꯛꯂꯦ꯫ ꯃꯤꯆꯝꯗ ꯇꯠꯇꯅ ꯈꯨꯠ ꯊꯥꯔꯛꯄꯗ ꯂꯩꯉꯥꯛꯅ ꯑꯦꯛꯁꯟ ꯂꯧꯗ꯭ꯔꯕꯗꯤ ꯃꯤꯌꯥꯝꯅ ꯁꯤꯚꯤꯜ ꯋꯥꯔ ꯊꯣꯛꯂꯛꯄ ꯌꯥꯏ ꯍꯥꯏꯅ ꯀꯣꯟꯁꯥ ꯈꯨꯜꯒꯤ ꯆꯤꯌꯔꯃꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯃꯤꯆꯝꯗ ꯇꯠꯇꯅ ꯈꯨꯠ ꯊꯥꯔꯛꯄꯗ ꯂꯩꯉꯥꯛꯅ ꯑꯦꯛꯁꯟ ꯑꯃꯠꯇ ꯂꯧꯗ꯭ꯔꯕꯗꯤ ꯈꯥꯡꯕ ꯉꯝꯂꯛꯇꯕ ꯃꯤꯌꯥꯝꯅ ꯁꯤꯚꯤꯜ ꯋꯥꯔ ꯊꯣꯛꯍꯜꯂꯛꯄꯒꯤ ꯐꯤꯚꯝꯗ ꯂꯥꯛꯂꯒꯅꯤ ꯑꯃꯁꯨꯡ ꯈꯥꯝꯕ ꯋꯥꯒꯗꯕ ꯏꯔꯥꯡ ꯊꯣꯔꯛꯅꯕꯒꯤ ꯃꯆꯥꯛ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯅ ꯀꯣꯟꯁꯥ ꯈꯨꯜꯒꯤ ꯆꯤꯌꯔꯃꯦꯟ ꯗꯤ ꯑꯥꯗꯥꯝ ꯂꯤꯌꯥꯡꯃꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯔꯥꯡ ꯑꯌꯨꯛ ꯀꯦꯅꯦꯄꯤꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯁꯣꯛꯇꯨꯅ ꯔꯤꯝꯁꯇ ꯂꯥꯏꯀꯠꯅꯈꯤꯕ ꯀꯣꯟꯁꯥ ꯈꯨꯜꯒꯤ ꯀꯁꯤꯌꯥꯛ ꯂꯨꯡꯕꯧ ꯆꯋꯥꯡꯒꯤ ꯃꯇꯥꯡꯗ ꯂꯥꯏꯌꯦꯡꯁꯪ ꯑꯁꯤꯗ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯀꯣꯟꯁꯥ ꯈꯨꯜꯗꯒꯤ ꯈꯤꯇꯪ ꯀꯥꯈꯠꯂꯒ ꯂꯩꯕ ꯇꯨꯔꯦꯜꯗꯒꯤ ꯈꯨꯜꯒꯤ ꯆꯥꯅ ꯊꯛꯅꯕ ꯏꯁꯤꯡ ꯂꯧꯔꯛꯄꯗ ꯅꯍꯥꯟꯗꯒꯤ ꯂꯥꯛꯇꯕꯗꯒꯤ ꯉꯔꯥꯡ ꯑꯌꯨꯛ ꯈꯨꯟꯖꯥ ꯑꯍꯨꯝꯅ ꯌꯦꯡꯁꯤꯟꯕ ꯆꯠꯄꯗ ꯂꯨꯝꯗꯨꯅ ꯂꯩꯔꯝꯕ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯅꯤ꯫ ꯈꯨꯜꯒꯤ ꯏꯁꯤꯡ ꯂꯥꯛꯇ꯭ꯔꯕꯗꯤ ꯈꯨꯟꯖꯥꯁꯤꯡꯅ ꯌꯦꯡꯂꯨ ꯁꯣꯏꯗꯅ ꯀꯥꯔꯛꯀꯅꯤ ꯈꯪꯕꯗꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯄꯥꯏꯞ ꯀꯛꯊꯠꯂꯕ ꯃꯇꯨꯡꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯈꯤꯕꯅꯤ꯫ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯍꯧꯕꯗꯒꯤ ꯊꯋꯥꯏꯗꯤ ꯍꯤꯡꯍꯧꯔꯦ ꯑꯗꯨꯕꯨ ꯈꯨꯟꯖꯥ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯗꯨꯅ ꯇꯝꯊꯤꯅ ꯁꯣꯛꯂꯦ ꯍꯥꯏꯈꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯤꯆꯝꯗ ꯇꯠꯇꯅ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯆꯠꯊꯔꯛꯂꯤꯕꯁꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯦ, ꯍꯤꯡꯕꯗ ꯇꯉꯥꯏ ꯐꯗꯅ ꯆꯪꯕ ꯏꯁꯤꯡ ꯂꯥꯛꯇꯕꯗꯒꯤ ꯌꯦꯡꯂꯨꯕ ꯈꯨꯟꯖꯥꯁꯤꯡꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯁꯤ ꯃꯊꯣꯡ ꯍꯨꯛꯇꯕ ꯊꯕꯛꯅꯤ꯫ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯈꯨꯗꯛꯇ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯆꯦꯟꯅꯕꯁꯤꯡ ꯐꯥꯗꯨꯅ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯃꯤꯆꯝꯗ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯃꯤꯌꯥꯝꯁꯨ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯣꯏꯔꯛꯇꯨꯅ ꯑꯉꯝꯕ ꯑꯃ ꯇꯧꯔꯛꯄꯗ ꯁꯤꯚꯤꯜ ꯋꯥꯔ ꯊꯣꯔꯛꯀꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯂꯩꯉꯥꯛꯅ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯑꯦꯛꯁꯟ ꯂꯧꯈꯠꯄ ꯇꯉꯥꯏ ꯐꯗꯦ꯫ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯈꯨꯠ ꯊꯥꯔꯛꯄꯗ ꯂꯩꯉꯥꯛꯅ ꯑꯦꯛꯁꯟ ꯂꯧꯈꯠꯇ꯭ꯔꯕꯗꯤ ꯈꯥꯝꯕ ꯉꯝꯂꯣꯏꯗꯕ ꯏꯔꯥꯡ ꯊꯣꯔꯛꯅꯕꯒꯤ ꯃꯆꯥꯛ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯈꯤ꯫ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯒꯤ ꯃꯅꯨꯡꯗ ꯒꯣꯔꯈꯥ ꯔꯦꯖꯤꯃꯦꯟꯠ ꯑꯃꯗꯤ CRPFꯅ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯆꯪꯁꯤꯟꯗꯨꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯒ ꯑꯁꯣꯛꯄꯁꯤ ꯄꯨꯊꯣꯔꯛꯈꯤꯕꯅꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯄꯨꯔꯛꯄꯒꯤ ꯂꯝꯕꯤꯗ ꯀꯨꯀꯤꯁꯤꯡꯅ ꯁꯤꯐꯥꯏꯒꯤ ꯒꯥꯔꯤꯗ ꯑꯄꯟꯕ ꯄꯤꯔꯛꯈꯤ ꯑꯃꯗꯤ ꯑꯁꯣꯛꯄ ꯄꯨꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯤꯡꯕꯗꯒꯤ ꯊꯦꯡꯊꯅ ꯅꯨꯡꯊꯤꯜ ꯄꯨꯡ 3:30 ꯇꯥꯔꯛꯄꯗ ꯔꯤꯝꯁ ꯌꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯈꯤ꯫ ꯑꯃꯔꯣꯝꯗ ꯐꯨꯠꯍꯤꯜꯁ ꯅꯥꯒꯥ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯀꯃꯤꯇꯤꯒꯤ ꯀꯟꯚꯦꯅꯔ NG ꯑꯀꯤꯌꯨꯟꯁꯨ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯁꯤꯒꯨꯝꯕ ꯇꯠꯇꯅ ꯊꯣꯔꯛꯂꯦ ꯍꯥꯏꯔꯗꯨꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯒ ꯃꯤꯁꯤ ꯃꯤꯅꯥꯒꯤ ꯊꯧꯗꯣꯛ ꯊꯣꯔꯛꯂꯤꯕ ꯑꯁꯤꯅ ꯂꯩꯉꯥꯛꯅ ꯌꯥꯅꯤꯡꯗꯕ ꯈꯛꯇ ꯐꯣꯡꯗꯣꯛꯄꯒꯤ ꯃꯍꯨꯠꯇ ꯑꯦꯛꯁꯟ ꯂꯧꯐꯝ ꯊꯣꯛꯏ꯫ ꯀꯟꯗꯦꯝ ꯈꯛꯇ ꯇꯧꯔꯒ ꯑꯦꯛꯁꯟ ꯂꯧꯗ꯭ꯔꯕꯗꯤ ꯀꯅꯥꯅ ꯑꯦꯛꯁꯟ ꯂꯧꯒꯗꯧꯔꯤ ꯍꯥꯏꯅꯁꯨ ꯍꯪꯈꯤ꯫ ꯂꯩꯀꯥꯏꯅ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏꯕꯨ BLO ꯍꯥꯞꯂꯝꯂꯦ, ꯑꯦꯅꯨꯃꯔꯦꯁꯟꯒꯤ ꯐꯣꯔꯝꯗ ꯑꯇꯣꯞꯄꯒꯤ ꯅꯝꯕꯔ ꯌꯥꯎꯔꯝꯂꯦ ꯍꯥꯏꯅ ꯂꯨꯞ 13ꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥ ECIꯒꯤ ꯄꯥꯎꯇꯥꯛ ꯃꯇꯨꯡꯏꯟꯅ ꯅꯍꯥꯟꯗꯒꯤ ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ ꯁ꯭ꯄꯦꯁꯦꯜ ꯏꯟꯇꯦꯟꯁꯤꯚ ꯔꯤꯚꯤꯖꯟ SIRꯒꯤ ꯑꯦꯅꯨꯃꯔꯦꯁꯟꯒꯤ ꯊꯕꯛꯇ ꯄꯤꯕ ꯐꯣꯟ ꯅꯝꯕꯔꯗ ꯃꯔꯤ ꯂꯩꯅꯕ ꯕꯨꯊ ꯂꯦꯚꯦꯜ ꯑꯣꯐꯤꯁꯥꯔ BLOꯒꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯤꯑꯣꯏꯒꯤ ꯇꯦꯂꯤꯐꯣꯟ ꯅꯝꯕꯔ ꯌꯥꯎꯔꯝꯕ ꯊꯦꯡꯅꯔꯦ ꯍꯥꯏꯔꯗꯨꯅ ꯋꯥꯊꯣꯛ ꯑꯣꯏꯗ꯭ꯔꯤꯉꯩꯗ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯅ ꯂꯨꯞ 13ꯒꯤ ꯀꯟꯚꯦꯅꯔ ꯁꯥꯟꯇꯟ ꯍꯥꯛꯄꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯀꯩꯁꯥꯝꯄꯥꯠꯇ ꯂꯩꯕ IPSAꯒꯤ ꯂꯣꯏꯁꯪꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ECIꯒꯤ ꯄꯥꯎꯇꯥꯛ ꯃꯇꯨꯡꯏꯟꯅ ꯅꯍꯥꯟꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ SIRꯒꯤꯗꯃꯛ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛꯇ ꯌꯦꯡꯅꯕ ꯂꯥꯛꯂꯤꯕ ꯑꯦꯅꯨꯃꯔꯦꯁꯟꯒꯤ ꯐꯣꯔꯝ ꯑꯁꯤ ꯚꯣꯇꯔꯁꯤꯡꯅ ꯃꯦꯜꯂꯒ BLOꯁꯤꯡꯗ ꯄꯤꯔꯕ ꯃꯇꯨꯡꯗ ꯑꯣꯟꯂꯥꯏꯟ ꯄꯣꯔꯇꯦꯜ ꯃꯣꯗꯇ ꯁꯕꯃꯤꯠ ꯇꯧꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯕꯛ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯇꯝꯄꯥꯛꯀꯤ ꯃꯐꯝ ꯈꯔꯗ ꯑꯦꯅꯨꯃꯔꯦꯁꯟꯗ ꯄꯤꯔꯤꯕ ꯐꯣꯟ ꯅꯝꯕꯔꯗ BLOꯒꯤ ꯅꯠꯇꯕ ꯑꯇꯣꯞꯄꯒꯤ ꯅꯝꯕꯔ ꯍꯥꯞꯂꯛꯄꯒꯤ ꯊꯧꯑꯣꯡ ꯀꯌꯥ ꯊꯦꯡꯅꯔꯦ꯫ ꯂꯩꯉꯥꯛꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯑꯃꯗꯤ ꯔꯨꯜꯒꯤ ꯃꯇꯨꯡꯏꯟꯅ SIRꯒꯤ ꯊꯕꯛ ꯄꯥꯡꯊꯣꯛꯄꯤꯌꯨ, ꯄꯣꯂꯤꯇꯤꯛꯁꯀꯤ ꯑꯣꯏꯖꯕ ꯃꯑꯣꯡꯗ ꯊꯕꯛ ꯇꯧꯕꯤꯒꯅꯨ, ꯊꯧꯑꯣꯡ ꯑꯁꯤ ꯇꯁꯦꯡꯅ ꯁꯣꯏꯔꯤꯕꯔꯥ ꯅꯠꯇ꯭ꯔꯒ ꯑꯔꯣꯟꯕ ꯑꯦꯖꯦꯟꯗꯥ ꯑꯃ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯍꯪꯂꯗꯨꯅ ꯇꯝꯄꯥꯛꯇ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯆꯠꯊꯔꯛꯂꯒꯗꯤ ꯆꯤꯡꯗꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯆꯠꯊꯔꯝꯒꯅꯤ ꯈꯜꯂꯨꯕꯗ ꯑꯋꯥꯕꯒꯤ ꯃꯁꯛ ꯑꯣꯏꯔꯦ ꯍꯥꯏꯈꯤ꯫ SIRꯒꯤꯗꯃꯛ ꯇ꯭ꯔꯦꯅꯤꯡ ꯐꯪꯂꯕ BLOꯁꯤꯡꯅ ꯑꯦꯅꯨꯃꯔꯦꯁꯟꯒꯤ ꯐꯣꯔꯝꯗ ꯑꯇꯣꯞꯄꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯌꯥꯎꯁꯤꯜꯂꯛꯄ ꯍꯥꯏꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯊꯧꯑꯣꯡꯗ ꯊꯕꯛ ꯇꯧꯕꯤꯒꯅꯨ, ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ, ꯅꯠꯇ꯭ꯔꯕꯗꯤ CSOꯁꯤꯡꯅ SIR ꯕꯣꯏꯀꯣꯠ ꯇꯧꯔꯛꯄ ꯌꯥꯏ ꯍꯥꯏꯅꯁꯨ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯟꯁꯝꯅ ꯖꯨꯟ 3ꯗ ꯎꯈ꯭ꯔꯨꯜꯗ ꯃꯤꯇꯤꯡ ꯀꯧꯈ꯭ꯔꯦ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯟꯅꯅꯕ ꯑꯣꯜ ꯅꯥꯒꯥ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯟꯁꯝꯅ ꯂꯥꯛꯂꯤꯕ ꯖꯨꯟ 3ꯗ ꯎꯈ꯭ꯔꯨꯜꯗ ꯃꯤꯐꯝ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯟꯁꯝꯒꯤ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯅ ꯊꯣꯛꯄ ꯃꯤꯐꯝꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯃꯤꯐꯝ ꯑꯁꯤꯗ ꯑꯟꯁꯝꯅ ꯁꯤꯟꯗꯨꯅ ꯂꯥꯛꯂꯤꯕ ꯖꯨꯟ 3ꯒꯤ ꯑꯌꯨꯛ ꯄꯨꯡ 12ꯗꯒꯤ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯔꯇꯔꯁꯇ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝꯒꯤ ꯃꯇꯥꯡꯗ ꯈꯟꯅꯅꯕ ꯃꯤꯐꯝ ꯐꯝꯂꯒꯅꯤ꯫ ꯃꯤꯐꯝ ꯑꯁꯤꯗ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯍꯥꯟꯅꯒꯤ ꯂꯤꯗꯔ, ꯀꯟꯁꯇꯤꯇ꯭ꯌꯨꯌꯦꯟꯠ ꯌꯨꯅꯤꯠ, ꯁꯕꯑꯣꯔꯗꯤꯅꯦꯠ ꯕꯣꯗꯤꯁꯤꯡ, ꯇ꯭ꯔꯥꯏꯕꯦꯜ
Tribunal amadi Executive Council ki members na suksoi choidana saruk yabiyo Naga misam taruk leilon wifi degi thasigi tarawm doida phakro matung asi phawba mafam khangdana leidi basigi matangda ansamna lengak ta thakiba ultimatum lakleba jun ani da loire haina palladuna hojuk phawbi oina oirakleba pibam singa sige matangda khananaba mifam asi phamgadabani haina su serolsna makha tana phongdorakle Jungle warfare da mapalai traba Cobra Commando ki battalion ani thajilakadore loina Manipur amadi Myanmar ga tainariba border khaba ki thabak sahi tara ke manungda loisilagani haide Jungle warfare da mapalai traba CRPF ki akhanaba unit Cobra Commando battalion Manipur da leiriba militant singa thengnana bagi damak state asida thajilaklagani haide report asiga matungina Jungle warfare da mapalai traba CRPF ki akhanaba unit Cobra Commando da Manipur Thajinbagi Ayaba Union Home Ministry ki Maikidagi Pirakibane CRPF ke Khanaba Unit Cobra Commando ki Battalion Ani Manipur da Athu Matamda Thunglagani Panbayabadi CRPF ki Maikidagi Manipur da Lairiba Khulai Paiba Lalhoba Singi issue asi Kohanba Ngamnaba Operation Duty ki Damak Cobra Unit Thabiraknaba proposal tawkhibane Manipur da Thunglagadoriba CRPF ki Akhanaba Unit Cobra Commando Sing asi Hana Assam amadi West Bengal da deploy tawduna leirambani state ani asidagi CRPF ki akhanaba unit Cobra Commando ki battalion amama Manipur da thanaba ayaba pirakhibani haide Manipur da thunglakadoriba CRPF ki akhanaba unit Cobra Commando Naxalat leiba mafam singda yamna chauna Mapana operation chathaba ngamkhraba unit amane CRPF ki Cobra Commando ga loinana Manipur police yauna BSF Assam Rifles Army CAPF ka puna combined operation sathaduna mai papo operation ama oinabu honarakpa thaurang amane ningsingba yabadi haukiba sahi 2023 gi May 3 dagi thorakhiba irang asi ngasi phawu mapung phana loisinba ngamdana leiribane irang asi gi manungsan miyoi chahum hena sikhibane atuko miyoi lising amaga songaromna chauna aswapan nangkhe irang asi laksin bangamna bohana bagaloina na Myanmar gi border area da drug mafia gi thabok paksana sathariba si laksin na ba made logi wamada sangsilagba mitop sing control tawna bohana gane operation asi mai pakna chathaba ngamna bagi damak mangjauna na bulletproof gari sahom hena deploy tawkhiba su leikhrabane official amana phongdoro kui matungina Manipur da CRPF ki akhanaba Cobra Commando deploy tawriba si ahanba tangkak ki oina paikhalakpa thorang amane mathangi tangkak tu sauna hongba kya amasu lakpa yai lalhobagi irang leiriba Manipur da CRPF ki akhanaba Cobra Commando ki battalion masing yamna tharakpa su yana leire loinana CRPF ki jungle warfare ki damak training piraba commando battalion for resolute action commando da ge akhanaba unit kya amasu Manipur da thajalakpa yai thajalakadoriba CRPF ki akhanaba Cobra Commando singna Manipur da leiriba lalhoba sing maikai mari dagi koisinduna surrender tawhanaba akanba pressure pigane loinana border area dagi lalhoba singi supply chain gi thabak su loisinaba thabak paikhatkani loinana status gi manung hanjinba area singdana FOV gi khothangda security singna laksinna bohonagane India amadi Myanmar ki border area da lotuna leiriba lalhoba sing thidoktuna lalhoba gi irang loisinna bohonagane haide Nakala maromdana Manipur amadi Myanmar ga tainariba border khaba gi thabak sahi tara gi manungda loisilagani hana thamlakre Manipur amadi Myanmar ga tainariba border khaba gi thabak hybrid monitoring system yauna sahi tara gi manungda loisilagani haide India amadi Myanmar gi international gi border si puna kilometer lising amaga chatruk ni phuhumdorom sange hoju phawbu gi manungda subna gi kilometer 9.214 rom khakta fencing tawbangamle borders saruk kaya hangduna adumak leidi mamang sahi da lupa crore lising kuntra rom gi sentang makha da fencing tawna bagi thabak paikhat pa haukrabane border fencing kha bagi thaba si sahi tara rom sangani madugi matung da border area da hybrid monitoring system gi bar hapsen na bagi pilot project su leidi masigi manung chana Arunachal Pradesh amadi Manipur gi border da kilometer amamam da su bar hap kani Manipur gi oina di saurakna kilometer kullong gi border area da bar hamna bagi ayaba pikre haide hekta ban tawbagi chanabi thadoksi haina chief minister na phongdokre wari sanaraga loisinba yaba hiram amagi su hekta ban toksinbagi chanabi asi thadoksi ban tawbuna mahiroida amadi nomagi chara talaga imung puriba singda pidiba saitheng khangminasi haina chief minister yumnam khemchana phongdokre ngakraba lerak development association Singa mathangna sinduna ngarang ngakraba mandapta pangthokhiba chahi asigi class 10 amadi 12 exam da mark wangna phangduna mai palaklaba mahirosingda manama thom piduna
ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯒꯤ ꯊꯧꯔꯝꯗ ꯑꯊꯣꯏꯕ ꯃꯤꯊꯨꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯋꯥꯏ ꯈꯦꯝꯆꯥꯅ ꯍꯣꯠꯄꯨ ꯍꯣꯠꯅꯔꯕꯗꯤ ꯃꯥꯏ ꯄꯥꯛꯄ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯕ ꯉꯝꯒꯅꯤ ꯍꯥꯏꯈꯤ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯃꯥꯂꯦꯝꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯂꯥꯏꯔꯤꯛ ꯈꯛꯇ ꯇꯝꯕꯅ ꯌꯥꯗ꯭ꯔꯦ ꯑꯇꯩ ꯇꯣꯉꯥꯟꯕ ꯍꯤꯔꯝ ꯁ꯭ꯀꯤꯜ ꯗꯦꯕꯂꯞꯃꯦꯟꯠꯁꯤꯡ ꯍꯩꯖꯤꯟꯕꯒ ꯂꯣꯏꯅꯅ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯀꯔꯤ ꯇꯧꯔꯤ ꯈꯪꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯝꯈꯤ ꯃꯅꯤꯄꯨꯔꯗ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯕꯟ ꯃꯈꯜꯁꯤꯡ ꯇꯧꯕꯒꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏ ꯂꯝꯗꯝ ꯑꯁꯤꯗ ꯕꯟꯗ ꯊꯋꯥꯏ ꯌꯥꯝꯅ ꯌꯥꯎꯕ ꯀꯥꯡꯕꯨꯁꯨ ꯂꯩꯇꯕ ꯅꯠꯇꯦ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯍꯤꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯕꯟ ꯍꯦꯛꯇ ꯇꯧꯁꯤꯟꯕ ꯑꯁꯤ ꯇꯧꯕꯤꯒꯅꯨ ꯃꯗꯨꯅ ꯆꯩꯊꯦꯡ ꯄꯤꯔꯤꯕꯁꯤ ꯃꯍꯩꯔꯣꯏ ꯑꯃꯗꯤ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯔꯥ ꯇꯥꯜꯂꯤꯕꯁꯤꯡꯗꯅꯤ ꯃꯔꯝ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯕꯟ ꯇꯧꯕꯤꯗꯅꯕ ꯑꯥꯄꯤꯜ ꯇꯧꯈꯤ ꯃꯍꯩꯔꯣꯏ ꯀꯣꯜꯂꯣꯝꯗ ꯁꯦꯟꯒꯤ ꯃꯅꯥ ꯑꯃꯗꯤ ꯃꯦꯃꯦꯟꯇꯣ ꯄꯤꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯉꯀ꯭ꯔꯥꯕ ꯂꯩꯔꯛ ꯗꯦꯕꯂꯞꯃꯦꯟꯠ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯅꯥꯃꯩꯔꯥꯄꯝ ꯇꯣꯝꯕꯅ ꯊꯧꯔꯝ ꯃꯄꯨ ꯁꯦꯅꯤꯌꯔ ꯃꯦꯝꯕꯔ ꯍꯤꯖꯝ ꯏꯕꯣꯍꯜ ꯑꯦꯗꯚꯥꯏꯖꯔ ꯉꯥꯊꯦꯝ ꯁꯨꯗꯦꯔ ꯑꯃꯁꯨꯡ ꯂꯩꯇꯥꯟꯊꯦꯝ ꯇꯣꯝꯕꯤꯅ ꯑꯈꯟꯅꯕ ꯃꯤꯊꯨꯡꯁꯤꯡ ꯑꯣꯏꯈꯤ ꯑꯦꯝꯕꯨꯁꯇ ꯂꯩꯈꯤꯗ꯭ꯔꯕ ꯅꯤꯇꯤꯁ ꯀꯨꯃꯥꯔꯒꯤ ꯍꯛꯆꯥꯡ ꯃꯌꯨꯝꯗ ꯄꯨꯈ꯭ꯔꯦ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯑꯁꯤꯗꯒꯤ ꯍꯥꯟꯅꯒꯨꯝ ꯃꯊꯧ ꯇꯧꯔꯒꯅꯤ ꯍꯥꯏꯔꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯑꯦꯝꯕꯨꯁꯇ ꯂꯩꯈꯤꯗ꯭ꯔꯕ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔ ꯅꯤꯇꯤꯁ ꯀꯨꯃꯥꯔꯒꯤ ꯃꯐꯝꯗ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯑꯃꯁꯨꯡ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯕ ꯃꯇꯨꯡꯗ ꯃꯌꯨꯝ ꯂꯝꯗꯝ ꯕꯦꯡꯒꯥꯜꯗ ꯄꯨꯈ꯭ꯔꯦ ꯉꯁꯤꯗꯒꯤ ꯍꯥꯟꯅꯒꯨꯝ ꯗ꯭ꯔꯥꯏꯚꯔꯁꯤꯡꯅ ꯃꯊꯧ ꯇꯧꯕ ꯍꯧꯔꯒꯅꯤ ꯊꯥ ꯑꯁꯤꯒꯤ ꯀꯨꯟꯃꯥꯄꯟꯗ ꯏꯝꯐꯥꯜꯗꯒꯤ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛ ꯇꯝꯅ ꯆꯠꯄ ꯀꯣꯟꯕꯣꯏ ꯑꯃꯗ ꯌꯥꯎꯕ FCIꯒꯤ ꯆꯦꯡ ꯄꯨꯔꯒ ꯆꯠꯄ ꯒꯥꯔꯤꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ TM ꯀꯁꯣꯝꯗ ꯆꯠꯊꯔꯛꯄ ꯑꯦꯝꯕꯨꯁꯇ ꯂꯩꯈꯤꯗ꯭ꯔꯕ ꯋꯦꯁ ꯕꯦꯡꯒꯥꯜꯒꯤ ꯍꯨꯒ꯭ꯂꯤ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯅꯤꯇꯤꯁ ꯀꯨꯃꯥꯔꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯉꯔꯥꯡ ꯖꯦꯅꯤꯝꯁꯀꯤ ꯃꯣꯛꯇꯒꯤ ꯂꯧꯔꯒ ꯏꯝꯐꯥꯜ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯃꯍꯥꯛꯀꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯋꯦꯁ ꯕꯦꯡꯒꯥꯜꯗ ꯄꯨꯈ꯭ꯔꯦ ꯍꯥꯏꯔꯤ ꯂꯩꯈꯤꯗ꯭ꯔꯕ ꯅꯤꯇꯤꯁ ꯀꯨꯃꯥꯔꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯄꯨꯗ꯭ꯔꯤꯉꯩ ꯖꯦꯅꯤꯝꯁꯀꯤ ꯃꯣꯛ ꯃꯃꯥꯡꯗ ꯃꯅꯤꯄꯨꯔ ꯇ꯭ꯔꯛ ꯑꯣꯅꯔꯁ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯦꯁ ꯔꯟꯖꯤꯠ ꯁꯤꯡꯅ ꯂꯨꯆꯤꯡꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯗ꯭ꯔꯥꯏꯚꯔ ꯌꯨꯅꯤꯌꯟꯒꯤ ꯃꯤꯍꯨꯠꯁꯤꯡ ꯑꯃꯗꯤ ꯗ꯭ꯔꯥꯏꯚꯔꯁꯤꯡꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ ꯃꯗꯨꯗ ꯑꯣꯜ ꯃꯅꯤꯄꯨꯔ ꯔꯣꯗ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯗ꯭ꯔꯥꯏꯚꯔꯁ ꯑꯦꯟड ꯃꯣꯇꯣꯔ ꯋꯥꯔꯀꯔꯁ ꯌꯨꯅꯤꯌꯟ ꯃꯅꯤꯄꯨꯔ ꯇ꯭ꯔꯛ ꯑꯣꯅꯔꯁ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯇ꯭ꯔꯥꯟꯁꯄꯣꯔꯇꯔꯁ ꯑꯦꯟड ꯗ꯭ꯔꯥꯏꯚꯔꯁ ꯀꯥꯎꯟꯁꯤꯜꯒꯤ ꯃꯤꯍꯨꯠꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯍꯥꯏꯔꯤ ꯁꯦꯟꯇꯔꯒꯤ ꯌꯥꯀꯥꯗ ꯂꯩꯉꯥꯛ ꯑꯁꯤꯅ ꯊꯕꯛ ꯇꯧꯔꯤꯕꯁꯤ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯅ MP ꯕꯤꯃꯣꯜꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯂꯣ ꯑꯦꯟड ꯑꯣꯔꯗꯔ ꯉꯥꯛꯄ ꯍꯥꯏꯕꯁꯤ ꯁ꯭ꯇꯦꯠꯀꯤ ꯁꯕꯖꯦꯛꯅꯤ ꯈꯪꯅ ꯁꯦꯟꯇꯔꯒꯤ ꯌꯥꯀꯥꯗ ꯂꯩꯉꯥꯛ ꯑꯁꯤꯅ ꯊꯕꯛ ꯇꯧꯔꯤꯕꯁꯤ ꯌꯥꯝꯅ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯅ ꯂꯣꯛ ꯁꯚꯥꯒꯤ MP ꯄ꯭ꯔꯣꯐꯦꯁꯔ ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ MPCCꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯦꯔꯥꯝ ꯅꯦꯀꯦꯅ ꯊꯧꯕꯨ ꯑꯣꯏꯗꯨꯅ ꯌꯨꯊꯁ ꯑꯦꯟड ꯄꯣꯂꯤꯇꯤꯛꯁ ꯋꯥꯏ ꯑꯦꯟ ꯍꯥꯎ ꯍꯥꯏꯕ ꯍꯤꯔꯝ ꯑꯁꯤꯗ ꯄꯥꯡꯊꯣꯛꯄ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯈꯟꯅ ꯅꯩꯅꯕꯒꯤ ꯃꯤꯐꯝ ꯑꯃꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯃ꯭ꯌꯥꯟꯃꯥꯔꯗ ꯄꯣꯛꯈꯥꯏꯕꯗ 93 ꯁꯤꯔꯦ ꯍꯥꯏꯔꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯃ꯭ꯌꯥꯟꯃꯥꯔꯗ ꯉꯔꯥꯡ ꯈꯅꯤ ꯇꯥꯟꯕꯗ ꯁꯤꯖꯤꯟꯅꯕ ꯑꯦꯛꯁꯄ꯭ꯂꯣꯁꯤꯚꯁꯤꯡ ꯄꯩꯔꯒ ꯊꯝꯕ ꯕꯤꯜꯗꯤꯡ ꯑꯃꯗ ꯁꯛꯇꯤ ꯂꯩꯅ ꯄꯣꯛꯈꯥꯏꯕꯒꯤ ꯊꯧꯗꯣꯛꯇ ꯃꯤ ꯌꯥꯝꯗ꯭ꯔꯕꯗ 93 ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯎꯒꯤ ꯁꯣꯔꯁꯁꯤꯡꯅ ꯍꯥꯏꯔꯤ ꯅꯥꯝꯀꯥꯝ ꯇꯥꯎꯟꯁꯤꯞꯀꯤ ꯀꯣꯡꯇꯨꯞ ꯈꯨꯡꯒꯪꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯤ 73ꯁꯨ ꯁꯣꯛꯈꯤ ꯆꯥꯏꯅꯥꯒ ꯂꯣꯟꯅꯕ ꯃꯐꯝꯗꯒꯤ ꯈꯥꯔꯣꯝꯗ ꯀꯤꯂꯣꯃꯤꯇꯔ 3 ꯆꯠꯂꯒ ꯂꯩꯕ ꯑꯦꯔꯤꯌꯥ ꯑꯁꯤ ꯇꯥꯑꯪ ꯅꯦꯁꯅꯦꯜ ꯂꯤꯕꯔꯦꯁꯟ ꯑꯥꯔꯃꯤ ꯀꯧꯕ ꯑꯦꯊꯅꯤꯛ ꯃꯤꯂꯤꯇꯦꯟꯠ ꯒ꯭ꯔꯨꯞ ꯑꯃꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯅꯤ ꯔꯦꯁꯀ꯭ꯌꯨ ꯋꯥꯀꯔ ꯑꯃꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯃꯤꯑꯣꯏ 93 ಸಿಕ್ಕಿꯕ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯉꯥꯡ 6 ꯌꯥꯎꯈꯤ ꯍꯥꯏꯔꯤ ꯌꯥꯝꯅ ꯁꯛꯇꯤ ꯂꯩꯅ ꯄꯣꯛꯈꯥꯏꯕ ꯑꯗꯨꯗ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯌꯨꯝ 100 ꯍꯦꯟꯕꯁꯨ ꯃꯥꯡ ꯇꯥꯛꯈꯤ ꯍꯥꯏꯔꯤ ꯍꯟꯊꯕ ꯐꯨꯔꯨꯞꯇ ꯂꯨꯍꯣꯡꯉꯦ ꯍꯥꯏꯗꯨꯅ ꯃꯄꯥꯅ ꯃꯆꯥꯅꯨꯄꯤꯕꯨ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯍꯥꯔꯥꯁꯇ꯭ꯔꯒꯤ ꯊꯥꯅꯦ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯀꯜꯌꯥꯟꯗ ꯍꯟꯊꯕ ꯐꯨꯔꯨꯞ ꯑꯃꯗ ꯂꯨꯍꯣꯡꯉꯦ ꯍꯥꯏꯗꯨꯅ ꯕꯤꯅꯣꯗ ꯕꯁꯍꯥꯏꯀꯔ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯆꯥꯅꯨꯄꯤ ꯒꯥꯏꯇ꯭ꯔꯤꯕꯨ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯈ꯭ꯔꯦ ꯑꯦꯖꯦꯟꯁꯤꯒꯤ ꯄꯥꯎꯅ ꯐꯣꯡꯗꯣꯔꯛꯄꯗ ꯃꯃꯥꯡ ꯆꯍꯤꯒꯤ ꯅꯕꯦꯝꯕꯔꯗ ꯒꯥꯏꯇ꯭ꯔꯤꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥ ꯇꯥꯗꯅ ꯃꯁꯥꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡꯏꯟꯅ ꯅꯨꯄꯥ ꯑꯃꯗ ꯂꯨꯍꯣꯡꯈꯤ ꯑꯗꯨꯕꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯗꯤ ꯅꯨꯄꯥ ꯑꯁꯤ ꯍꯟꯊꯕ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯅꯤ ꯍꯥꯏꯗꯨꯅ ꯂꯨꯍꯣꯡꯕ ꯑꯗꯨ ꯌꯥꯈꯤꯗꯦ ꯃꯁꯤꯒꯤ ꯃꯥꯡꯑꯣꯏꯅꯅ ꯒꯥꯏꯇ꯭ꯔꯤꯕꯨ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯅꯤꯗ ꯏꯃꯨꯡ ꯃꯅꯨꯡꯅ ꯊꯥꯖꯅꯕ ꯍꯣꯠꯅꯕꯗ ꯒꯥꯏꯇ꯭ꯔꯤ ꯃꯁꯥꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯈꯤꯗꯕ ꯂꯩꯈꯤ ꯍꯥꯏꯔꯤ ꯒꯥꯏꯇ꯭ꯔꯤꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯄꯣꯛꯄꯒꯤ ꯃꯥꯌꯣꯛꯇ ꯂꯨꯍꯣꯡꯈ꯭ꯔꯕ ꯃꯇꯨꯡ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯏꯃꯨꯡ ꯃꯅꯨꯡꯅ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯑꯗꯨꯃꯛ ꯇꯣꯠꯅ ꯇꯤꯟꯅꯗꯨꯅ ꯂꯩꯃꯤꯟꯅꯔꯛꯈꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯃꯁꯥꯒꯤ ꯊꯕꯛ ꯑꯃꯒꯤꯗꯃꯛ ꯒꯥꯏꯇ꯭ꯔꯤ ꯃꯄꯥꯝꯗ ꯂꯥꯛꯈꯤ ꯃꯄꯥꯝꯗ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯦꯛꯇꯨꯅ ꯂꯩꯕꯗ ꯃꯄꯥ ꯌꯥꯎꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯃꯁꯨꯡ ꯅꯣꯛꯈꯦꯗꯨꯅ ꯂꯩꯃꯤꯟꯅꯈꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯉꯔꯥꯡ ꯃꯄꯥ ꯕꯤꯅꯣꯗꯅ ꯒꯥꯏꯇ꯭ꯔꯤꯕꯨ ꯍꯟꯊꯕ ꯐꯨꯔꯨꯞꯇ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯗ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯔꯤ